हंदक लाक्लिबा नवेंबर 8 AC मंगादा पांगथोकदौरिबा मरक्की मिखल असida कांग्रेस की माइकैदगी मिरेप ओइगदबसिंगी मिंगसिंग ngasi लाउथोकलगनी मणिपुर प्रदेश कांग्रेस कमिटी की इलेक्शन कमिटी की मिफम पांगथोकली ngasi yuk moredagi Myanmar gi pochoi amata puthokpa yaroi haina police na thinglubadagi gari gi miyoi singna irang hoduna lambi thingduna khongjang sangsinlure yanaba purakpadagi irang nemthakre Imphal West District ki manung chena leiba Fogwak Chaw Awang Leikaida Hakimul Umat haina mingthonba library ama ngasidagi hangdokre Chief Minister and Biren na chair loduna ngasi Chief Minister Office ta All High Court Complex Imphal da nongna VIP guest house hana ba mi fam pangtokuna khanane na kre ngasi yuk Jiribam da District Police Jiribam amade Jiribam Municipal Council ani na punna khusamna duna Swachh Survection Lake lising ani kunga mathoiga mari leinana Juri Market ta Promotion cum Awareness thoram pangtokuna kaithel fambi singda mask sing yanthokre COVID-19 pandemic maraksida lengakna ILP ningthina check tawribra tawdabra haibasi hangningai oire mamangda flight lakpa kharadi ILP pidi haiba leiki adubu bairota lakpa mapangi sinmi amadi lalonba sing kadai fauba check tawribagi haibasi hangningai oire haina manpack ki chairwala man hairakli None District ki hana Deputy Commissioner Oiramba Hungyo Warsang farewell pibagi thawram amangasi None da leiba DC Office Complex ta pangthokre thawramaduda Longmai Village Authority Paumi Singh Rongmai Youth ki Luchingba Singh Rongmai Naga Council amadi atai atopa miyoi kyana sarugyakhi India gi oina ngasi irai numit asida anoba coronavirus case masing lising humpu humdoi ga chahum ga humpu tara mathoi thengna ki bagaloina na miyoi chanipan ga marifutara mangana lekhidre